ngasi phongkiba tongan-tonganba pauchi-singdagi maruiba pausing update pizari hanbada maruiba pau NSCN-IM amadi ZUF ka nongmay kapnabada ZUF ki lanmi ama Sire Meitei amasung Kuki ki MLA sing puna paminahan Khre ingtaba puraknaba MLA singi mifam BJP ki head office da phamba haukhre India ki president na Kuki area asi tongana khaidolaga thambire haina KHRC na Pendaba Phongdok New Delhi ki Ram Maidan da Congress na vote chor gi khongjang sathakre English singani kunteret ki mikhalda Manipur da Congress government laklagani haina KMA ga Chandrana Phongdok Khre BJP na sinmi singi khudong chadaba sing yengsinbagi mahuta flagship program sing maming hongdoktuna manalong na ba honare haina Congress na Phongdok Khre Manipur dagi pusilakpa drug ka kona na Mioi ani Karbi Anglong dagi police na fakre Puwari gi soigiba sing adudagi para tamduna chumthoknaba honabagi mahuta amanaba bu namthadnaba honaduna leire haina Rupa Chandrana Phongdok Khre Imalon chakodanchi hairabadi imalon pabagi haina bisu thamsi lon asi aikhoina ngangnaga chawhat kadabani haina Phongdok Khre IDP singi awabada sarugyaduna yarik minagani haina kokomina Phongdok Khre Bus ama lokhada onthabada Mioi mapan Sire SIT na Mioi mari mi hatpagi charge tawkhre Hauzik pau sandongna pizari NSCN-IM amadi ZUF ka nongmay kapnabada ZUF ki lanmi ama Sire ngarang nungthil pung 2 kun mga rom taba matamda New Kaithal Manbi Police Station ki manungchan na Jopi Village amadi Khailok Village anigi lonabada leiba mafam amada nongmay kapnabagi thawdok thokna Khre maduda Zeliangrong United Front ZUF ki lanmi ama Sire hairi pau asin hai Hairiba mafam aduda ZUF ki lanmi sing sangchinduna laikhre haibagi pau phangbadagi NSCN-IM gi lanmi sing mafam aduda sangchinbadagi nakalani makta akan mamongda nongmay kapnaba aduda laikhidraba ZUF ki lanmi adugi maming Paugai gam gangmay apokpa Thathai sung gangmay kawi None district ki manungchana laiba Khaupum Chatudai village dagi ne hairi Nongmay kapnabagi thawdok aduda khonja singmi paina duna masa-masagi mayum thadokuna chenaki nungthil pung 3 khara helakpada nongmay kapnabagi thawdok adu lepki aso apan gi paudi phangba ngamdri Meitei amasung Kuki gi MLA sing puna phaminahan Khre ingtapa puraknaba MLA singi mifam BJP gi head office da phamba haukhre Manipur dagi president role lauthoklaga anoba laingak ama sembaga mari leinana ingtaba phibam ama oihananaba BJP gi MLA singi oiba mifam ama ngarang nungthil pung 3 tabadagi hauna New Delhi da leiba BJP gi head office da phamba haukhre mifam aduda Kuki gi MLA taret amasung Meitei gi MLA sing puna phamina ki amasung makhoi masel harau nungaiba phongdoknabaga loinana khusoknaki Mifam hek haukibaga MLA pumnamaki mobile phone sing switch off taunaki maduna maram oiraga mifam aduda kari warep laukibagi amasung kari wafamda khanakibagi haiba chapchana khangba ngamdri Masigi sumathakda mifam adu party asigi president JP Nandana chair lobra natraga kanana lobagi haiba chapchaba khangba ngamde adumakpu party ki general secretary organization BLA Santos amasung North East ki coordinator Sambit Patra di saruk yaba uki hairi Delhi dagi phangba pauna hai BJP ki MLA kuntra taret ki leifam Manipur Bhavan da chandabadagi manak nakpa aduaida leiba hotel singda su leinaba yawi Ashoka hotel da leiba mitai MLA amagi kada Kuki gi MLA ahum changlaktuna wari sanabadu da Kuki MLA sing mapanthong da laingak paiba yaroi haijaragasu manungdadi minister lumnaba haija chachaba kaya marum yawi haina MLA aduna pauche asida haidi Ngarangi mifam aduda laingak ama semhangani haibagi thajaba piragasu party asigi legislature gi lusingba khanbagi wafam puthorakhide madu observer ama haplabatungda matam ama lepnaraga khalakba yai haina pau asina makhatari India gi president na Kuki area si tongana khaidolaga thambire haina KHRC na Pendaba Phongdok India gi president Draupadi Murmu na numit nini khongsata Manipur da laklam khiba aduda naga amasung midai community singadi unaduna interaction pangthoklabasu Kuki area budi tongana khaidolaga thambiram le haina Pendaba Phongdok Organization asigi serol amana haribana separate administration gi demand tawriba Kuki area singbudi India gi president asina pauduna mitai amasung naga area singda chatuna kanglup animaki Mioi singa interaction pangthogli
Loinana Kuki amasung atoba community singa lam boundary miyangi marakta khaidokpada natana Kuki singa si India government na karimata thausadana thambiri. India government ki maikaidagi Kuki state natraga union territory gi demand asibu khananaba dabi tauri. Kuki community singa ngasi mayoknariba historical injustice singa si kokhanabagidamagta separation amasung autonomy gi khuthangda makhoigi phangpham thokpa rights self determination amasung thong manana chawkhatnabagi pandam adu phanganaba hotnabiyu haina dabi tauri. Kuki singa si identity asti chapchana masak khangbibaga loinana makhoigi lamgi protection yauna mayoknariba khudongchadaba singa si kokhanba pami hairi. Panbaya badi su framework ki makhada lairiba Kuki zone militant singi maikaidagi ngarang Bharat Sarkar gi Ministry of Home Affairs ki mihusinga wari sanaki baduda masagi legislature leiba union territory ama semba khaktana state asida matam changna crisis kaya mayoknariba si amatang ngairaba constitutional amasung oithokpa yaba solution ama purakpa ngamgani. Kuki singa si Manipur state ki integration ama oina kuina laiminaba yaroi. Hauji lairiba state administration framework asigi makhada Kuki singa punna amata oina laiminaba haibadu oithokte. Hill area committee gi authorities singa sisu namtharaga Manipur Land Revenue and Land Reforms Act 1960 asti tampakta based tauba sub register singna ain kaina register tawagi thawong kaya chathai. Loinana Indian Constitution gi article 371 gi makhada piriba constitutional safeguards sing adu violate tawi haina maral sikhibani. Bus ama lokhada onthabada Mioi mapan Sire Andhra Pradesh ki Aluri district ta singlambi amada passenger bus ama lokta tasinbadagi Mioi mapan Sikhre amadi Mioi kaya amana asopan nang khre hairi. Laibak thiba thawdo adu Aluri district ki Talu Sipkalu Khul manakta thokibani. Bus accident asiga mari lainana district collector gi official singna phongdokkibada thawdo adu ngarang ayuk thokibani. Bus aduda driver ani cleaner ama amadi passenger kuntra manga tongki. Thawdo aduda passenger mapan leikidre kaya amana sokre asokpa sing adu Badras Salamda puraklagani hairi. Mafam aduda laichil kungna thaba madi lambi adu right angle da thekpa aduna maram oiduna driver na control ngamdaduna accident adu thokpa oiramba yai haina seminar police officer amana phongdokhi. New Delhi gi Ram Maidan da Congress na vote chor gi khongjang chatakre. English singani kuntaret ki mikhalda Manipur da Congress government laklakani haina ke Megas Chandra na phongdorakre. Indian National Congress na sinduna New Delhi gi Ram Maidan da ngarang ayuk vote chor protest chatakre. Thawram aduda Manipur Pradesh Congress Committee MPCC gi lusingba Okram Ibobi amadi MPCC gi President ke Megas Chandra na singba kaya na sarugyaki. Thawram aduga mari lainana media da phongdorakpagi matung ina MPCC ki President ke Megas Chandra na hai BJP gi thabak thawram pumnamak Manipur da chahi ahum asida fail oire. Manipur da law and order leitre. Haujik Manipur da internal displaced person IDP singi achauba awaba mayoknari. Makhoigi sel thungi phibam loina fail oire. Achauba awaba mayoknaduna lairi. Puna Mioi lising hompugi mathakta awaba mayoknari haiki. Mahakna makhata na phongdokkibada pumnamak asi BJP na thokhanbani. Kuki amadi Meitei gi wathok BJP na thokhanbani. Congress party na pamlibasi Manipura PR thamduna assembly dissolve tawduna thamliba matam kuire. Aduna Manipurda anauba election ama tawduna miyangi mandate lahaningi. Manipurda asauba problem kaya mayoknari masi kokhanba pami. Congress na lakadawriba English singani kuntarita pangthokadawriba general election da Congress na sauna mai paktuna Congress ki government soidana laklagani haina su mahakna phongdokhi. Manipurdagi pusilakpa draka kona na Mioi ani Karbi Anglongdagi police na Phare. Manipurdagi pusilakpa lang marphu mari rongi oigadaba kani kg taramari ga gram taramari ka kona na Mioi ani Assam gi Karbing Anglong district dagi Assam police na Phare. District asi fauraga Manipur amasung Nagaland dagi mayai kaba drug toina pusilakpa dagi police na akhanda na section thawrang laukhatuna lakhibane. Manipur lomdagi Bokajan tamna thaurakpa truck ama police na khamlaga check tawbada truck adugi air cylinder da mayai kaba drug sing adu lolaga puramba thengnakhibane. Police na truck adubu thaurakliba driver amasung handyman faraga logi oiba makhata ba thabak laukhatpa haukhre.
BJPꯅ ꯁꯤꯟꯃꯤꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯐ꯭ꯂꯦꯛꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯃꯃꯤꯡ ꯍꯣꯡꯗꯣꯛꯇꯨꯅ ꯃꯅꯥ ꯂꯧꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯥꯔꯦꯟꯇꯤ ꯑꯦꯛ (NREGA)ꯕꯨ ꯃꯃꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯅꯧꯕ ꯁ꯭ꯀꯤꯝ ꯑꯃ ꯍꯧꯗꯣꯛꯄꯒꯨꯝꯅ ꯃꯅꯥ ꯂꯧꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟ ꯆꯥꯔꯖ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯖꯣꯏꯔꯥꯝ ꯔꯥꯃꯦꯁꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯕꯨ ꯃꯨꯠꯊꯠꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ, ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯁꯛꯇꯝ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁ꯭ꯀꯤꯝ ꯑꯗꯨꯕꯨ ꯃꯨꯠꯊꯠꯇꯨꯅ ꯑꯇꯣꯞꯄ ꯃꯥꯏꯊꯣꯡ ꯑꯃꯗ ꯑꯣꯟꯊꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯅꯠꯇꯅ ꯃꯗꯨꯒꯤ ꯄꯥꯟꯗꯝ ꯂꯩꯇꯦ꯫ NREGAꯒꯤ ꯁꯤꯟꯃꯤꯁꯤꯡꯅ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯄꯤꯅꯕ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯟꯇꯔꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯤꯝ ꯑꯗꯨꯒꯤ ꯑꯦꯂꯣꯀꯦꯁꯟ ꯐꯟꯗ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯀꯦ.ꯁꯤ. ꯖꯦꯅꯨꯒꯣꯄꯥꯜꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ Xꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ IDPꯁꯤꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯌꯥꯔꯦꯞꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯉꯔꯥꯡ IDPꯁꯤꯡ ꯑꯃꯗꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯀꯩꯊꯦꯜꯗ ꯆꯠꯊꯔꯤꯕ ꯔꯤꯂꯦ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯠꯀꯤ ꯅꯨꯃꯤꯠ 14ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝꯗ UCMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯅꯍꯥꯛꯄꯝ ꯁꯥꯟꯇ ꯑꯃꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯛꯇꯤꯕꯤꯁꯠ ꯂꯩꯍꯥꯎ ꯊꯥꯕꯝ ꯁꯔꯠ ꯆꯟꯗ꯭ꯔꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥ ꯉꯥꯡꯈ꯭ꯔꯦ꯫ ꯃꯈꯥꯇꯥꯕ ꯑꯣꯏꯅ ꯀꯣꯀꯣꯃꯤꯅ ꯉꯁꯤ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ IDPꯁꯤꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯌꯥꯔꯦꯛꯃꯤꯟꯅꯒꯅꯤ, ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯤꯌꯥꯝꯒꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯌꯥꯔꯦꯛꯇꯨꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯈꯪꯅꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ IDPꯁꯤꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯂꯩꯉꯥꯛꯁꯤꯡ ꯑꯃꯁꯨꯡ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ, DCꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯣꯡꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯦꯟꯕꯁꯤ ꯀꯌꯥꯝ ꯋꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯌꯥꯎꯕꯤꯌꯨ꯫ ꯃꯗꯨ ꯈꯪꯂꯕꯗꯤ ꯁꯣꯏꯗꯅ IDPꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯊꯨꯅ ꯍꯟꯖꯤꯟꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯂꯛꯇꯨꯅ ꯔꯤꯁꯦꯇꯜꯃꯦꯟꯠꯀꯤ ꯊꯕꯛ ꯌꯦꯡꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯨꯋꯥꯔꯤꯒꯤ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯄꯥꯔꯥ ꯇꯝꯗꯨꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯔꯨꯄꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯄꯥꯔꯥ ꯇꯝꯗꯨꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯌꯦꯛꯅꯕꯁꯤꯡ ꯃꯥꯌꯣꯛꯅꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥꯈꯜꯒꯤ ꯊꯥꯛꯇ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯅ UPF ꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ 142ꯁꯨꯕ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯌꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯂꯨꯕꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ ꯔꯨꯄꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ SITꯅ ꯃꯤꯑꯣꯏ 4 ꯃꯤ ꯍꯥꯠꯄꯒꯤ ꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯥꯝꯒꯤ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ ꯖꯨꯕꯦꯟ ꯒꯔꯒ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯛꯈꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ SITꯅ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯣꯔꯠ ꯀꯥꯝꯔꯨꯞ ꯃꯦꯇ꯭ꯔꯣꯗ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯦꯖ 3,300 ꯄꯥꯟꯕ ꯆꯥꯔꯖꯁꯤꯠ ꯑꯃ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 4ꯒꯤ ꯃꯊꯛꯇ ꯃꯤ ꯍꯥꯠꯄꯒꯤ ꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯁꯥꯝꯒꯤ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ ꯖꯨꯕꯦꯟ ꯒꯔꯒ ꯑꯁꯤ ꯁꯤꯡꯒꯥꯄꯨꯔꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯃꯥ ꯂꯣꯟ ꯆꯥꯎꯈꯠꯍꯟꯁꯤ ꯍꯥꯏꯔꯕꯗꯤ ꯏꯃꯥ ꯂꯣꯟ ꯄꯥꯕꯒꯤ ꯍꯩꯅꯕꯤꯁꯨ ꯊꯝꯁꯤ꯫ ꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯂꯒ ꯆꯥꯎꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯔꯥꯃꯥꯅꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝꯒꯤ ꯈꯥꯒꯤ ꯂꯩꯍꯥꯎꯒꯤ ꯂꯩꯅꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯝꯀꯣꯏ ꯂꯥꯏꯔꯤꯛ ꯑꯃ ꯉꯔꯥꯡ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯁꯥꯍꯤꯇ꯭ꯌ ꯊꯧꯄꯥꯡꯂꯣꯝꯅ ꯁꯤꯟꯗꯨꯅ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ DEM ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ VC ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ VCꯒꯤ ꯊꯧꯁꯨ ꯄꯨꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯆꯥꯟꯗꯕꯥꯕꯨ, ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯀꯦ. ꯁꯥꯟꯇꯤꯕꯂꯥ, ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗ ꯁꯔꯠꯆꯟꯗ ꯊꯤꯌꯥꯝꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤ꯫ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯛꯅꯥꯏꯔꯕ ꯄꯣꯏꯠ ꯑꯃꯁꯨꯡ ꯀ꯭ꯔꯤꯇꯤꯛ ꯇꯣꯡꯕ꯭ꯔꯝ ꯑꯃꯔꯖꯤꯠꯅ ꯃꯁꯛ ꯇꯥꯛꯈꯤ꯫